Republic Day gi duty taba IRB ama leikidre Lengang na sinduna ngarang pangthokiba 76 suba Republic Day gi thoram mapung fana pangthoknaba amasung asoi angam thoktanaba singjamai thongkhongda duty takiba IRB gi personnel ama laikanaba ngamdana leikidre hairi hiramasigi matangda pauche sina phangba paugi matung inadi laikanaba ngamdana leikidraba IRB personnel adugi maming athokpam Debabarta kuntraga nithoi kawi mahak taraga mathoi suba IRB gi personnel ni mahaki rifleman number na 01123358 ni mahak ngarang ayupung mga rom taba matamda singjamai thongkhongda duty taringai khanghodana masa nungaite haiduna hipkhibadagi hawgalakhidabani haidi yengluba matamda mahak gyan manglaga taduna leirambadagi khudakta security force ki kangbuna advance hospital da pukhatuna laikanana bohona ki adumoinamak hospital gi doctor singna si bakchang oina pukhalakle hairakhibani haidi mahak matau karamna sikhibano haiba khangba ngamdrabasu heart attack na maram oiraga leikidaba oiramba yai haidi ngarang amasung asigi lonaba hingnungai matung pung 2 ga minute 15 rom taba matamda Indo-Myanmar border gi Kamjong district ki manung chanba border pillar number 87 Yangokpo Khulmanakta Manipuri gi lalhobasing amasung Myanmar gi rebel group ama oiriba KNAB ga kanma mawngda khuthongnakhre KNAB gi temporary camp thugaikre kedar dara gi mathakta hatpaga loinana khulai dara ga mari laure thodokuna Manipur gi lalhoba mari so aso pannangki adubu khudong thinningai di oidre haidi Nomai kamna bagi thaudo adu ngasi ayupung 3 phawba chathaki nakal ani na akan mamong da khuthokna khibadu da KNAB gi cadre sing adu makhoi camp gim kaiduna chen ki thaudo adu da KNAB gi cadre dara Henna Sikhi asi bhakchang sing adu labuki tongan mafam sing da taraga daiki makhoi na paira manongmai taraga mari Manipur gi lalauba sing na recover tawkre nomai kamna bagi paw adu phangbaga border da deploy tawriba sam rifles ki kangbu sing mafam adu da changsin ki loina na makha ta na investigation chathabaukhre KNAB asi Myanmar da military junta gi mathakta akan malan hawriba kangbu amani Kuki Khutlai paiba loop asi Manipur na KNA haina operate tawribani